tolok kharagidamakta naramdamna phurupu yothoknaba honaribadu namai ikai khangdabro ikai biyu nakhoina naramdam yothoknaba honam matamda yonthokhrani naramdamdi nakhoina sasu yawe habse amuk su ninchang biyoba iramdam manipur sibu yonthoknabagidamakta tolok khara phangaga koi chatliba sagai gi maidan asibaja nakhogi mathakta ngasidi wafam khadang thamjage madudi karino haiba matamda manipur iramdam inga chinga leijaramba kanglai pakasida mitok kya na sangsilakpadagi manipur shanti leina leiba ngamdre mioi kya awapam tare yelomi kya warag leire haibase nakhoi khangna manipur dagi mitop hana khandok nabagi upai puthoktingaida manipur da mitop singbu masing thiba yakshan nabagi khudong chaba piba dauna manipur da census tawra support tawgani na thoklei ba nakhoi mayamse nakhoi gi nakok tongdang khanbiu nakhoi na tolok kharagi damakta naramdam yonthokanu haibase ai ahamara thamjage maramdi manipur lekha taba matamda nakhoi su yawgani nakhoi su manipur lekha tanabagidamagta support tawba yausanganu karigidamagta tolop karigidamagta manipur thugaigani haibododi nakhoi hayeng yausingra matungda hayeng manipur na waraklaba matam nakhoi su chenarakani nakhoi na sasu yaugani haibase na sana tang khangjen biyoba aduga tolop karigidamagta kitang chakhalan biyu han biyu pendaba adugini adagini haibagidamagta di khulai thadoke pen down strike tawgi haina nakhoi unity oina strike tawi kanagi mathakta nakhoi bu hui dong loyaga thamiba sarkar dagi mathakta nakhoi na strike taweba tolop hengatnabagidamagta di mata wasugumna nakhoi lingjen manabiyo aduga nakhoi na chariba tolop to kanana piba nate sarkar na piba nate ba praja ai khoi dagi tholakiba phan mayamna praja khoi dagi khagakhiba tax mayamna piba tolop na ba nakhoi na chariba tolop to nakhoi na khara chajariba tolop to ai khoi praja ai khoi dagi tolop ne ba aduga praja khoi kannaba hodabagi mota nakhoi na tolop charaga leiraga praja khoi muthatnaba hodnabadi nakhoi napa chelakani beda aduga manipur sida ikui dana ingchok lising ani kunumdoi dagi horokhiba lana mayek sengna manipur se mito ma langoi chanba helamle mito na henjilakna maram moyga manipur lekha tare misi mina nange yellow mi mut ka dore haibase angang pik ta ngai ba angang chahi amani gi angang bobo khanglabane ba angang petawa pik ta ngai ba miyam na haina ri ba miyam nungsini na pamini haib angang na bokta manipur je lan lei manipur je shanti leite haibase khangla matamda na khoi di khangdabra ba matam amada 1951 matamda whole india pumba census thigi matamda jammu kashmir haibe area se census tawba yagideba maramdi irang leigibagi mata wosugumna manipur hojik irang pharabo idp kaya mayum hanjanbam khangdana leiri idp kaya awafam ta do leiri akhoi isamak highway chatpa yarbo national highway chatpa yarbo chuchanbu jangbu yarbo kangpok pilan ba ngamdraba churpra chuchanbu changba ngamdraba sarkar ama leiraga akhoi na asuk wan leiringai sida yelomi akhoi na mutpa yana leiri ngai phiyam sida isagi yum su leitraba mi su leitraba chuchanpu area du da kangpokpi gi area du da mori gi area du da yungko mikok thiba chatkani haibagi wakhalonda census ki damaktra training yauri bana khoise na kok chabu na khoibu tolok khargi damakta mithibo mitaban obigano ba na khoi sumna kaki tolok khaduna naramdam yothokano ba naramdam yothopagi mahutta jeb dina sinduna manipur miyam punamak thokpirau manipur da mitopana khandoktrigadi manipur sele khatarani yellow mi bullagani maramaduna mitopana khandobagi step chela khatri bokti census tawbiganu haibagi khongjang ihok changchal leiba mayam se na khoi ju phongna thoklaga saruk yaru lawa Lady Manipur force, Manipur police boiro, or any census kidamakta chain belangi ba any officially kuding magna, Nasana Saki Kulai, Nasana Saki pen down, site of Wiro, Bakai damakta, Manipur Kanabaki damakta, Maduna Toloki damakata Birakanova. Na ayang na hajan hindi apam di na koi manipur macha ngaktani manipur macha amoy na manipur kanbada na koi thaudang yauri bane ba aduna jeb de changchale ba khongjang ihokse na koi su jeb di gi maning da nate mamang tharaga support ta rokadaw ne ba maduna tabida ngasi mak nambol da school college ta census ki da mak training ga tawbadudi namai do ikai da bro namai saun to pa satpra ba na khoi Meitei macha na ta bro manipuri macha na ta bro yelomi macha na ta bro yelomi muthat na ba hona laga manipur si kangong china ba hona ri ba manipur sarkar amadi india sarkar na punja laga hona ri ngai mathak sida na khoi na tolok khargi damakta naramdam na phurupu yo thora ba hona ri ba du namai kai khang da bro ikai biyu na khoi na naramdam yo thona ba hona matam da yonthokhrani naramdam di na khoi na sasu yawe habse amuk su ninchang biyo ba na khoi na sasu tolok khar phangi bodo naramdam yongra matam da na khoi so dum chakhrani na khoi kai legi haibno manipur da mitoma langkhoi chalaga mitop singa namchillaga leigra matam da na khoi tumbam dilan hipam dilan da phamba mok lei roine na khoi matam do tolop cha roine mithobu mitaman obiganu ne na khoi athuba matam da census training chattana miyam da census gi yumko mikok thina ba honna bagi mauta adu su kai dro noine thiru se Chuchanpur lampak onthok kharba torbung bangla haibe area napi na mongsong dong leiba jaga du da noi yumkok thiru ge habro
mikok thiruge haibro angoba sarkar ga manage haibra nakoi adugumba gi mayam se yawbagi mahutta nakoi gyan tabiro adugi mahutta wanghai da leiriba wall club ta silliba miyam punamakna ahing thin naidana ahing lektuna yarektuna सरकार की मायोक्ता मणिपुर सेंसस तौद्रिंगाइदा मिटोप हाना खंतोको मिटोप खंतोकनाबक एनालिसिस चतनाहलु और एनी मेकानिजम हम पुथोगा मणिपुर मिटोप खंतोको हाइबसे मसिदो ना कोई स्टाफ मयामदो लाओ सिदा फममगा ना कोई सरुक याउ लाओबा पुलप लाउमिनसेबा मदु नतबिदा हाइगु मनाद योम तोलो खगिदमक्ता मिथिबो मिथबान साबिरकनोबा मदु ज्ञान ताबिरु अदुगा वीडियो सिबु यंगबिरबिसिना पुनमंगना कितंग तोनजे कंजगरगसु मसिगुम मिथिबो मिथमान गिदमक्ता अखोय लेपकोमसि मखोय यंगसिबु टेक तोसंदुना मिया ममांगदा कना कनानो सेंसस गिदमक्ता मणिपुरदा मिटोप मयांग गिदमक सपोर्ट तौरगा येलो मी मुथादब होनरिबसे करम स्टाफ नो हाइबसे मथि फोंगतो ओसि हाइबसे आई मिया मफमदा आई हाइजरगा मफम खुदिमक शेयर तौदना मखोय मिकअप थोकपि हाइबगी खोलाउसे यहोलसि हाइबसि गिदमक्ता वीडियो सिबु namjarakpani miyam punama pu khurumjari